Hi mayam, welcome back to my channel. Mayam sina Yumthang Valley da chatpagi oidoine. 0 point dagi halaaga Yumthang Valley da amuk chattoine. Habadi 0 point gi video di aina mamang video da upload tawjakhrabane. Mayam yengbidaba yaw tarsu yengbiyo. Habadi ai description da makada kumaga yengminarase makada turen kaisu leye haye makada kumaga yengminarase thong kai turen kaido
ꯃꯌꯥꯝ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯂꯩꯇ꯭ꯔꯦ ꯆꯤꯡ ꯃꯊꯛꯇꯒ ꯂꯩꯆꯤꯟꯒ ꯊꯥꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯈꯪꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯅꯤꯡꯉꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯡꯁꯤꯠ ꯈꯨꯌꯦꯡꯁꯨ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯐ꯭ꯂꯦꯛꯁꯦ ꯋꯥꯏꯠ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯉꯤ ꯌꯥꯝ ꯁꯥꯡꯉꯦ ꯃꯣꯏ ꯁꯤ ꯌꯨꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯇꯨꯔꯦꯟꯒꯤ ꯅꯥꯀꯟ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯨꯡꯉꯦꯕꯀꯣ ꯐ꯭ꯂꯦꯛꯁꯦ ꯃꯌꯥꯝ ꯑꯃ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯁꯤꯠꯅ ꯐꯨꯕꯒꯤ ꯃꯈꯣꯟꯁꯦ ꯁꯤꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯦꯗꯤꯇꯦꯁꯟꯒ ꯇꯧꯅꯕꯁꯨ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕꯀோ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄꯒ ꯃꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯐꯖꯩꯌꯦ ꯖꯒꯥꯁꯦ ꯃꯌꯥꯝ ꯇꯣ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯔꯦꯡ ꯁꯥꯅ ꯐ꯭ꯂꯦꯛꯁꯤ ꯌꯨꯡꯉꯦ ꯃꯣꯏ ꯁꯤꯒꯤ ꯑꯉꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯌꯨꯡꯉꯦ ꯑꯗꯨꯒ ꯁꯨꯝ ꯑꯍꯥꯟꯕ ꯀꯨꯝꯊꯔꯛꯄ ꯖꯒꯥꯗꯣ ꯑꯗꯨꯕꯨꯗꯤ ꯃꯆꯨ ꯕ꯭ꯂꯨ ꯒ꯭ꯔꯤꯟ ꯑꯗꯒꯤ ꯌꯦꯜꯂꯣ ꯔꯦꯗꯀ ꯌꯨꯡꯍꯧꯋꯦꯕꯀꯣ ꯑꯗꯨ ꯁꯤꯗꯗꯤ ꯑꯅꯝꯕꯅ ꯋꯥꯏꯠ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯉꯦ ꯃꯌꯥꯝ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯊꯣꯡꯒꯤ ꯖꯒꯥꯁꯤꯁꯨ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯗꯤ ꯁꯤꯗꯁꯨ ꯎꯟ ꯃꯌꯥꯝ ꯇꯥꯏ ꯍꯥꯏꯕꯗꯤ ꯆꯠꯀꯗꯕ ꯖꯒꯥꯗꯨꯁꯨ ꯎꯟ ꯃꯆꯦ ꯃꯆꯦ ꯇꯥꯕꯒꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯇꯨꯔꯦꯟ ꯃꯈꯥꯗꯨꯁꯨ ꯀꯨꯝꯃꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯏꯁꯤꯡ ꯈꯨꯜꯂꯨꯁꯦ ꯂꯩꯇ꯭ꯔꯦ ꯃꯈꯥꯗꯒ ꯉꯥ ꯆꯦꯟꯕꯒ ꯎꯖꯥꯠꯅꯤ ꯉꯥ ꯃꯆꯥ ꯃꯆꯥꯒ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯎꯖꯥꯠꯅꯤ ꯏꯁꯤꯡ ꯈꯨꯜꯂꯨ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯒ ꯌꯦꯡꯁꯦ ꯏꯁꯤꯡ ꯃꯅꯥꯛꯇ ꯁꯣꯝ ꯃꯊꯛꯇꯕꯨꯗꯤ ꯀꯨꯝꯃꯛꯑꯕꯅꯦ ꯃꯊꯛꯀꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯁꯤ ꯀꯨꯝꯃꯒ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯦ ꯈꯨꯠꯅꯐꯧ ꯊꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯁꯥꯟꯅꯅꯤꯡꯕꯒꯤ ꯍꯥꯏꯕꯗꯤ ꯁꯥꯟꯅꯅꯤꯡ ꯇꯥꯔꯗꯤ ꯏꯁꯤꯡꯁꯦ ꯏꯪꯃꯟꯗꯅ ꯊꯦꯡ ꯉꯝꯗ꯭ꯔꯦꯕ ꯈꯨꯠꯅ ꯃꯌꯥꯝ ꯃꯣꯏ ꯁꯤ ꯅꯨꯡꯁꯦ ꯃꯆꯨ ꯇꯥꯏ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨ ꯇꯥꯕ ꯅꯨꯡꯗꯨꯒ ꯃꯥꯟꯅꯗꯦꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡꯕ ꯑꯁꯪꯕ ꯑꯗꯒꯤ ꯌꯦꯜꯂꯣ ꯃꯆꯨꯒ ꯇꯥꯔꯒ ꯏꯁꯤꯡ ꯃꯈꯥ ꯇꯥꯕꯗ ꯌꯥꯝ ꯐꯖꯩ ꯌꯦꯡꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ